ꯄꯣꯄꯤ ꯊꯥꯕꯁꯤꯡꯗ ꯍꯥꯔ ꯄꯤꯕ ꯈꯨꯠꯄꯨ ꯂꯩꯔꯕ꯭ꯔꯥ? ꯖꯨꯔꯤꯗꯤꯛꯁꯟ ꯂꯥꯟꯅ ꯌꯨꯔꯤꯌꯥ ꯌꯣꯜꯂꯝꯕꯒꯤ ꯀꯥꯔꯟ ꯁꯦꯠꯇ꯭ꯔꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯃꯥꯏ ꯀꯌꯥꯗ ꯄꯣꯄꯤ ꯊꯥꯕꯗ ꯌꯨꯔꯤꯌꯥ ꯑꯃꯁꯨꯡ ꯑꯀꯟꯕ ꯃꯈꯜꯒꯤ ꯂꯩꯉꯥꯛꯅ ꯁꯤꯖꯤꯟꯅꯕ ꯊꯤꯡꯈ꯭ꯔꯕ ꯅꯥꯄꯤ ꯍꯤꯗꯥꯛ, ꯇꯤꯜꯍꯥꯠ ꯍꯤꯗꯥꯛꯁꯤꯡ ꯑꯁꯤ ꯇꯉꯥꯏꯐꯗꯅ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯩꯕꯒ ꯂꯣꯏꯅꯅ ꯄꯣꯄꯤ ꯊꯥꯔꯤꯕꯁꯤꯡꯅ ꯌꯨꯔꯤꯌꯥ ꯍꯥꯔ ꯑꯃꯁꯨꯡ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯤꯖꯤꯟꯅꯕ ꯊꯤꯡꯈ꯭ꯔꯕ ꯑꯀꯟꯕ ꯃꯈꯜꯒꯤ ꯅꯥꯄꯤ ꯑꯃꯁꯨꯡ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛꯁꯤꯡ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯐꯔꯇꯤꯂꯥꯏꯖꯔꯒꯤ ꯗꯤꯂꯔ ꯒꯦꯡ ꯈꯨꯠꯄꯨ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯤ꯫ ꯊꯥꯖꯕ ꯌꯥꯕ ꯄꯥꯎꯒꯤ ꯂꯤꯀꯨꯟ ꯑꯃꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯐꯔꯇꯤꯂꯥꯏꯖꯔꯒꯤ ꯗꯤꯂꯔ ꯑꯣꯏꯕ ꯈꯔꯅ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯔꯤꯕꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯒꯦꯡ ꯈꯨꯠꯄꯨ ꯑꯃ ꯁꯦꯝꯒꯠꯂꯒ ꯂꯧꯃꯤꯁꯤꯡꯅ ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯕꯛꯇ ꯁꯤꯖꯤꯟꯅꯒꯗꯕ ꯌꯨꯔꯤꯌꯥ ꯍꯥꯔꯁꯤꯡ ꯂꯣꯟꯅ ꯄꯣꯄꯤ ꯊꯥꯔꯤꯕꯁꯤꯡꯅ ꯁꯄ꯭ꯂꯥꯏ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯆꯠꯂꯤꯕ ꯆꯍꯤ ꯏꯪ 2015ꯒꯤ ꯈꯔꯤꯞ ꯁꯤꯖꯟꯒꯤ ꯑꯣꯏꯅ ꯂꯧꯃꯤꯁꯤꯡꯗ ꯃꯇꯝ ꯆꯥꯅ ꯌꯨꯔꯤꯌꯥ ꯍꯥꯔꯁꯤꯡ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗꯅ ꯐꯪꯍꯟꯅꯕꯒꯤ ꯈꯣꯡꯊꯥꯡ ꯄꯥꯏꯈꯠꯂꯤꯉꯩꯒꯤ ꯆꯩꯔꯛꯇ ꯌꯨꯔꯤꯌꯥ ꯍꯥꯔꯅ ꯆꯤꯡꯕꯒꯤ ꯊꯕꯛ ꯇꯧꯕ ꯐꯔꯇꯤꯂꯥꯏꯖꯔ ꯗꯤꯂꯔ ꯈꯔꯅ ꯂꯨꯄꯥ ꯂꯥꯈ ꯀꯌꯥꯒꯤ ꯁꯦꯟꯗꯣꯡ ꯍꯦꯟꯅ ꯐꯪꯅꯕ ꯍꯥꯏꯗꯨꯅ ꯅꯥꯔꯣꯟꯗ ꯌꯨꯔꯤꯌꯥ ꯍꯥꯔꯁꯤꯡꯕꯨ ꯄꯣꯄꯤ ꯊꯥꯔꯤꯕꯁꯤꯡꯗ ꯊꯥꯗꯣꯛꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯛꯄꯅꯤ꯫ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯔꯇꯤꯂꯥꯏꯖꯔꯒꯤ ꯗꯤꯂꯔ ꯑꯣꯏꯅ ꯀꯂꯥꯄꯍꯔꯗ ꯂꯩꯕ MS ꯀꯔꯟ ꯑꯦꯖꯦꯟꯁꯤ ꯀꯧꯕ ꯐꯔꯇꯤꯂꯥꯏꯖꯔ ꯗꯤꯂꯔ ID ꯅꯝꯕꯔ 343888 ꯍꯣꯜꯁꯦꯜ ꯑꯃꯁꯨꯡ ID ꯅꯝꯕꯔ 384322 ꯔꯤꯇꯦꯜꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯕ ꯗꯤꯂꯔ ꯑꯃꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯑꯦꯒ꯭ꯔꯤꯀꯜꯆꯔꯅ ꯐꯔꯇꯤꯂꯥꯏꯖꯔ ꯀꯟꯇ꯭ꯔꯣꯜ ꯑꯣꯔꯗꯔ 1985ꯒꯤ ꯃꯈꯥꯗ ꯏꯁꯨ ꯇꯧꯕ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ 3582 ꯍꯣꯜꯁꯦꯜ ꯑꯃꯁꯨꯡ ꯅꯝꯕꯔ 5526 ꯔꯤꯇꯦꯜ ꯄꯥꯏꯗꯨꯅ ꯌꯨꯔꯤꯌꯥ ꯐꯔꯇꯤꯂꯥꯏꯖꯔꯁꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯋꯥꯡꯃ ꯂꯥꯟꯅ ꯇꯣꯉꯥꯟ ꯃꯐꯝꯁꯤꯡꯗ ꯅꯤꯌꯝ ꯂꯥꯟꯅ ꯁ꯭ꯇꯣꯛ ꯇꯧꯗꯨꯅ ꯊꯝꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯥꯏꯔꯦꯛꯇꯔ ꯄꯤꯇꯔ ꯁꯂꯥꯝꯅ ꯌꯨꯔꯤꯌꯥ ꯐꯔꯇꯤꯂꯥꯏꯖꯔ ꯗꯤꯂꯔꯗꯨꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯣꯐ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯕꯨ ꯁꯁꯄꯦꯟꯁꯟꯗ ꯊꯝꯈ꯭ꯔꯦ꯫ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯥꯔꯃꯔꯁꯤꯡꯅ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛ ꯄꯤꯔꯤꯕ ꯑꯦꯂꯣꯀꯦꯇꯦꯗ ꯁ꯭ꯇꯣꯛ ꯑꯗꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯌꯨꯔꯤꯌꯥ ꯐꯔꯇꯤꯂꯥꯏꯖꯔ ꯑꯗꯨ ꯃꯤꯁꯌꯨꯖ ꯇꯧꯕꯒꯤꯗꯃꯛ ꯐꯔꯇꯤꯂꯥꯏꯖꯔ ꯀꯟꯇ꯭ꯔꯣꯜ ꯑꯣꯔꯗꯔ 1985ꯒꯤ ꯀ꯭ꯂꯣꯖ 31 ꯃꯈꯥꯗ MS ꯀꯔꯟ ꯑꯦꯖꯦꯟꯁꯤ ꯀꯂꯥꯄꯍꯔ ꯁꯦꯅꯥꯄꯇꯤꯗ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯅ ꯄꯤꯔꯤꯕ ꯌꯨꯔꯤꯌా ꯐꯔꯇꯤꯂꯥꯏꯖꯔ ꯁꯦꯜ ꯇꯧꯅꯕꯒꯤ ꯍꯣꯜꯁꯦꯜ ꯑꯃꯁꯨꯡ ꯔꯤꯇꯦꯜꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯣꯐ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯗꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯗꯥꯏꯔꯦꯛꯇꯔ ꯄꯤꯇꯔ ꯁꯂꯥꯝꯅ ꯍꯧꯈꯤꯕ ꯖꯨꯂꯥꯏ 22ꯗ ꯁꯁꯄꯦꯟꯁꯟꯗ ꯊꯝꯈꯤꯕꯅꯤ꯫ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯣꯐ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯒꯤ ꯑꯣꯔꯗꯔ ꯑꯗꯨꯗ ꯗꯤꯂꯔꯁꯤꯡꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯥꯔꯃꯔꯁꯤꯡꯅ ꯁꯤꯖꯤꯟꯅꯒꯗꯕ ꯌꯨꯔꯤꯌా ꯐꯔꯇꯤꯂꯥꯏꯖꯔꯒꯤ ꯑꯦꯂꯣꯀꯦꯇꯦꯗ ꯁ꯭ꯇꯣꯛ ꯑꯗꯨ ꯃꯤꯁꯌꯨꯖ ꯇꯧꯕ ꯑꯃꯁꯨꯡ ꯔꯦꯀꯣꯔꯗ ꯅꯤꯡꯊꯤꯅ ꯇꯧꯔꯝꯗꯕꯒꯤ ꯃꯇꯥꯡꯗ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯅꯕ ꯈꯟꯈꯤ꯫ MS ꯀꯔꯟ ꯑꯦꯖꯦꯟꯁꯤꯒꯤ ꯐꯔꯇꯤꯂꯥꯏꯖꯔ ꯇ꯭ꯔꯥꯟꯖꯦꯛꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯄꯨꯝꯅꯃꯛ ꯈꯨꯗꯛꯇꯒꯤ ꯁꯤꯖ ꯇꯧꯗꯨꯅ ꯊꯤꯡꯖꯤꯟꯅꯅꯕ ꯑꯣꯔꯗꯔ ꯑꯗꯨꯅ ꯈꯟꯈꯤ꯫ ꯑꯦꯖꯦꯟꯁꯤ ꯑꯁꯤꯒꯤ ꯃꯄꯨꯡ ꯐꯥꯕ ꯂꯩꯍꯧꯔꯤꯕ ꯌꯨꯔꯤꯌꯥꯒꯤ ꯁ꯭ꯇꯣꯛꯁꯤꯡ ꯍꯥꯏꯔꯤꯕ ꯑꯣꯔꯗꯔ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯄꯤꯈꯠꯂꯛꯅꯕ ꯑꯃꯁꯨꯡ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯅ ꯄꯤꯔꯤꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯣꯐ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯗꯨ ꯈꯨꯗꯛꯇ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯇ ꯄꯤꯈꯠꯂꯛꯅꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯥꯏꯔꯦꯛꯇꯔꯒꯤ ꯑꯣꯔꯗꯔ ꯑꯗꯨꯗ ꯈꯟꯈꯤ꯫ ꯗꯥꯏꯔꯦꯛꯇꯔꯅ ꯊꯣꯛꯈꯤꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯣꯐ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯒꯤ ꯑꯣꯔꯗꯔ ꯑꯗꯨꯒꯤ ꯀꯣꯄꯤꯁꯤꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ ꯕ꯭ꯔꯍꯄꯨꯇ꯭ꯔ ꯚꯦꯂꯤ ꯐꯔꯇꯤꯂꯥꯏꯖꯔ ꯀꯣꯑꯣꯄꯔꯦꯁꯟ ꯂꯤꯃꯤꯇꯦꯗ BTFCL Indian Potash Limited IPL Indorama Indian Farmers Fertilizer Cooperative Limited IFFCOꯒꯤ ꯔꯤꯖꯅꯦꯜ ꯃꯦꯅꯦꯖꯔꯁꯤꯡꯗꯁꯨ ꯊꯥꯗꯨꯅ ꯈꯟꯈꯤ꯫ ꯄꯥꯎꯒꯤ ꯂꯤꯀꯨꯟ ꯑꯁꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯁꯔꯨꯛ ꯀꯌꯥꯗ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯔꯤꯕꯁꯤꯡꯅ ꯄꯣꯄꯤ ꯊꯥꯕꯗ ꯍꯧꯖꯤꯛꯁꯨ ꯌꯨꯔꯤꯌꯥ ꯐꯔꯇꯤꯂꯥꯏꯖꯔ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯔꯤ꯫ ꯍꯥꯏꯔꯤꯕ ꯌꯨꯔꯤꯌꯥ ꯍꯥꯔ ꯑꯁꯤ ꯍꯥꯞꯂꯕꯗꯤ ꯄꯣꯄꯤꯁꯤꯡ ꯑꯁꯤ ꯂꯩ ꯃꯄꯥꯟ ꯅꯤꯡꯊꯤꯅ ꯁꯥꯠꯇꯨꯅ ꯃꯍꯩ ꯅꯤꯡꯊꯤꯅ ꯄꯥꯟꯕ ꯉꯝꯃꯤ ꯍꯥꯏꯔꯤ꯫ ꯄꯣꯄꯤ ꯊꯥꯒꯗꯕ ꯎꯃꯪꯒꯤ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤꯁꯤꯡ ꯌꯥꯟꯊꯠꯇꯨꯅ ꯆꯤꯡꯃꯥꯏꯗ ꯂꯩꯔꯝꯕ ꯅꯥꯄꯤ ꯁꯤꯡꯕꯤꯁꯤꯡ ꯀꯣꯛꯊꯣꯛꯇꯨꯅ ꯂꯩꯕꯥꯛ ꯂꯩꯍꯥꯎꯁꯤꯡ ꯁꯦꯝ ꯁꯥꯕꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯁꯤꯖꯤꯟꯅꯕ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯃꯥꯡꯍꯜꯂꯤ ꯍꯥꯏꯗꯨꯅ ꯂꯩꯉꯥꯛꯅ ꯁꯤꯖꯤꯟꯅꯕ ꯊꯤꯡꯈ꯭ꯔꯕ ꯑꯀꯟꯕ ꯃꯈꯜꯒꯤ ꯁꯛꯇꯤ ꯂꯩꯔꯕ ꯅꯥꯄꯤ ꯍꯥꯠꯅꯕ ꯀꯦꯃꯤꯀꯦꯜ ꯃꯈꯜ ꯀꯌꯥꯁꯤꯡ ꯁꯤꯖꯤꯟꯅꯔꯤ꯫ ꯅꯥꯄꯤ ꯍꯥꯠꯅꯕ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨꯁꯨ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯄ꯭ꯔꯗꯛꯁꯤꯡ ꯌꯣꯟꯕ ꯐꯔꯇꯤꯂꯥꯏꯖꯔ ꯗꯤꯂꯔꯁꯤꯡꯗ ꯁꯄ꯭ꯂꯥꯏ ꯇꯧꯏ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯔꯤꯕꯁꯤꯡꯅ ꯊꯥꯗꯣꯛꯂꯕꯗꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯀꯌꯥꯒꯤ ꯁꯦꯟꯐꯝ ꯐꯪꯕꯅ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯐꯥꯔꯃꯔꯁꯤꯡꯅ ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯕꯛꯇ ꯁꯤꯖꯤꯟꯅꯒꯗꯕ ꯌꯨꯔꯤꯌꯥ ꯐꯔꯇꯤꯂꯥꯏꯖꯔꯁꯤꯡ ꯀꯅꯥꯒꯨꯝꯕ ꯈꯨꯀꯟ ꯄꯪꯒꯟꯕ ꯀꯥꯡꯕꯨꯅ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯔꯤꯕꯁꯤꯡꯗ ꯊꯥꯗꯣꯛꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯆꯥꯗꯅ ꯌꯨꯔꯤꯌꯥ ꯐꯔꯇꯤꯂꯥꯏꯖꯔ ꯊꯟꯅ ꯌꯥꯎꯕ ꯒꯥꯔꯤꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯂꯣꯝꯗ ꯄꯨꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯝꯕꯒꯤ ꯄꯨꯂꯤꯁꯅ ꯐꯒꯠꯄꯒꯤ ꯊꯧꯗꯣꯛꯁꯤꯡꯁꯨ ꯂꯩꯈ꯭ꯔꯦ꯫
मोरे चुचामपुर अमसुंग टेक्नोपाल की एरिया दगी हार पुप गाड़ी सिंग फगत पगी थागदोक सिंग लेख्रे मणिपुर की लौ सु की थबक तौरिब लौमी सिंग सिजनगदबा यूरिया हार सिंग ममांग लेंगा की फमनाइबा ऑफिसर सिंग यावना सप्लाई तौरब्रा हाइबी सिंगनब लेरिङैदा हाउजिक प्रेसिडेंट रूल की लेंगा सेशन मनुंगदसु यूरिया की गेंग खुटपु खरना डीलर खरग लौतुनरग यूरिया सिंग हुरालनादा पॉपी थारिब सिंग थादोकलब्रा हाइबी सिंगनब वाफम मेके क्यादगी फोंदोकनरखली मणिपुर लेंगा की एग्रीकल्चर डायरेक्टर पीटर सलामना सस्पेंशन ऑफ सर्टिफिकेट ऑफ रजिस्ट्रेशन तौरबा MS करन एजेंसी फर्टिलाइजर डीलर सिगी प्रोपाइटर ना अंजलि सेत्री कौई मा इम्फाल की सिंगमैरोंगी नेपाली बस्ती लेबने हारी अंजलि सेत्री की मापुरोइबगी दीपक बटरायना मंत्रिपुखीदा MS दीपक कुमार इंटरप्राइजेस हाइदुन इम्फाल ईस्ट डिस्ट्रिक्ट लेबा फर्टिलाइजर डीलर मगी प्रोपाइटर ओइना लेबने फर्टिलाइजर अमसुम एग्रीकल्चर की तिला खिदाकना सिंगब क्या लौमी सिंगने योनबगी थबक तौबने अमा अंजलि सेत्री अमसुम दीपक की मसानुपा करना कृषि है खंगनबा फर्टिलाइजर डीलर अमगी प्रोपाइटर ओइना थबक तौरी फर्टिलाइजर अमसुम एग्रीकल्चर की तिला खिदाकना सिंगब क्या लौमी सिंगने योनबगी थबक तौवे हारी पाउसी अमना फंगो पाउ की लिखुन अमना हाई MS करन एजेंसी सनापति डिस्ट्रिक्ट की ओइना खरीफ सीजन लौ सिगु तौबा फार्मर क्या लेत्रबसु डिस्ट्रिक्ट असिगी फार्मर सिंग की मिंग चलिब सयेसिदा यूरिया फर्टिलाइजर की बेग कया मरुम सिंगसिनख्रे हारी MS करन एजेंसी असि प्राइवेट डीलर अमा ओइना एग्रीकल्चर डिपार्टमेंट की मखार सर्टिफिकेट ऑफ रजिस्ट्रेशन पाइबे कंपनी की डीलर अमा ओइना चलिब सयिंग लिसिंग अनिगा कुनगा मंगा की ओइना सनापति डिस्ट्रिक्ट की फार्मर सिंग सिजनबनि हाइदुना यूरिया फर्टिलाइजर रेलवे की रेक तंखायमा यूरिया बैग लिसिंग कुनगा मापलोम सिंख्रे हाइन सुपाव मुन मखाताना फोंदोकली जुरिडिक्शन लाना यूरिया योलंबे की करन सेत्री फारे मणिपुर लेंगा की एग्रीकल्चर डिपार्टमेंट की फर्टिलाइजर कंट्रोल ऑर्डर 1985 ने पीरिबा डिस्ट्रिक्ट अमगी फर्टिलाइजर डीलर एजेंसी सिंगना डिस्ट्रिक्ट लाना यूरिया फर्टिलाइजर सिंग योनबे यारोय हैबगी अथिंगबो लेना लेना जुरिडिक्शन लाना यूरिया फर्टिलाइजर योलंबने हैबा करन सेत्री कौबा मियमा मणिपुर पुलिस ने फॉट क्रेडी पाम्बईबु अमुक हना चेयरमैन खलगा नोंगदोलबु GS खनख्रे पाम्बईना लुसिंगबा UNLF की चेयरमैन ओइना लुप असिगी 10 जनरल असेंबलीना सेंट्रल कमिटी मेंबर CCM खुंदोंबम पाम्बईबु अमुक हना खनखिबगा लोइना अतै थौपुगदब सिंजु खनख्रे हारी लुप असिगी पब्लिसिटी अमसुम एजुकेशन की सेक्रेटरी की थौपुनबा खन्नुना थौपुबा हौरबा CCM सरायलोंबा थोक्सोंगी सिरोलमन हाय ममांग थागी कुनगनिपान की कुंथ्रा फाव नमिन हुमनी सुपना लुप की 10 जनरल असेंबली GA माइ पाकना पांगतोख्रे जनरल असेंबली दुदा लुप असिना 1964 दगी सथरकलिबा मणिपुर की निंगतम लनहौसिदा इरैबा की निंगतंबगी दमक थवाइना पोंथा पीख्रबा अथौबसिंग अदुगी मफमद मिनिट अनि तुमिना लेप्तना कोक नोन इकाय खुनबा उत्खि हारी सिरोल सिनहाय जनरल असेंबली दुदा मपुंग ओइना पार्टी पु मपांगल हेना कंखनबा अनौबा पोरम अमसुम पोमिट सिंग खना नैनदुना अयाबा पिखि जनरल असेंबली असिना पार्टी की सतना कंगलोन की मतुंगिना लुप असिगी मपन सुब सेंट्रल कमिटी डिसॉल्व तौखि अमदी 10 सुब सेंट्रल कमिटी अमा नौना खनखि हारी 10 सुब सेंट्रल कमिटी असिदा नौना सेंट्रल कमिटी मेंबर ओइना खलबा सिंगदे खुनोंबम पाम्बई नौरेम लोया सलाम नोंगदोल सिनाम पनखै थोक्सोम खंबतोन खुंद्राकफम सनाहल खुराइजम खोइमु खुराइजम इबुदौ तखेलंबम थाजलेंबा चरायलोंबा थोक्सोम अमसुम खुंदोंबम लांजिंगमनि मापन सुब सेंट्रल कमिटी द चेयरमैन की थौदांग पुरखिबा CCM खुंदोंबम पाम्बईबु अमुहना 10 सुब जनरल असेंबली असिना पार्टी की चेयरमैन ओइना खनखि हारी सिरोल अदुना हाय CCM थोक्सोम खंबतोनबु सेंट्रल कमिटी ना वाइस चेयरमैन ओइना खलबा मतुंगदा वाइस चेयरमैन बु पार्टी की एक्टिंग चेयरमैन ओइना खनखि CCM सलाम नोंगदोल ना पार्टी की जनरल सेक्रेटरी की थौदांग ओइना पल्लदुना सिरोल अदुना हाय पार्टी की डिपार्टमेंट सिंग की थौदांग पुगदबा CCM सिंगदी एन लोयाना डिफेंस सेक्रेटरी CCM सिनाम पनखैना सेक्रेटरी डिपार्टमेंट ऑफ फाइनेंस CCM तखेलम थाजलेंबना डिप्यूटी सेक्रेटरी डिपार्टमेंट ऑफ फाइनेंस CCM खुंद्राकफम सनाहलना सेक्रेटरी डिपार्टमेंट ऑफ एक्सटर्नल्स एंड रीजनल अफेयर्स CCM खुराइजम इबुदौना सेक्रेटरी डिपार्टमेंट ऑफ ऑर्गेनाइजेशन CCM सरायरोंबा थोक्सोमना सेक्रेटरी डिपार्टमेंट ऑफ पब्लिसिटी एंड एजुकेशन लोइना डिपार्टमेंट ऑफ ह्यूमन रिसोर्स डेवलपमेंट की सेक्रेटरी की थौदांग पुरगन हारी असिस्टेंट सेक्रेटरी थोक्सोम हनमना डिपार्टमेंट ऑफ हेल्थ एंड फैमिली वेलफेयर की थौदांग इंचार्ज ओइना पुगनि मदि
पार्टी की लानमी संगुप मणिपुर पीपल्स आर्मी की चीफ ऑफ आर्मी स्टाफ ना CCM ओइरिबा लेफ्टिनेंट कॉलोनल खुराइजम खोइमुना थौदांग पुरगने हरि पार्टी की ओइबा लुप की कयात ख्वाइदिगी अंगम लुप ओइरिबा जनरल असेंबली द मणिपुर इंडिया कॉन्फ्लिक्ट असी वाखैनब लुप असिना गवर्नमेंट ऑफ इंडिया का सथरिबा सिसफेयर मसुम मसिदा सथगदोरिबा पिस्टोक असिगी पन्नमदी हानना लेपनखिबा मणिपुर की सॉवरेनिटी हंजिनबा हाइबा एजेंडा असी होंगबा लेरोय मखातना पन्नम फंगद्रिबा फावबा चंगसिनगनी हाइबा फेलेब अम जनरल असेंबली दुदा लेपमिनखि हाइना सिरोल दुदा मखातना फोंदोरखली अंगांग नतई चादब फोटो उल्लब मा पुलिस फाख्रे नुपी मचा महैरोय नतई चादब फोटो उल्लुब नहा अमा ड्यूटी मजिस्ट्रेट इम्फाल वेस्ट नुमित मरीनी पुलिस कस्टडी रिमांड पीख्रे ऑगस्ट 2 स्कूल चटप नुपी मचा उरीपोक एरिया मसक खंगदब नुपा अमना नतई चादब फोटो मोबाइल फोन की उल्लंबगी मतंग पुलिस वकत लापदगी इम्फाल ईस्ट की वांखै मयुम लेरक मसिनदगी थोंगंबा कैसाम से कुनगुम पुलिस फटखिबने माकी मथता पुलिस प्रोक्सो एक की मखार केस रजिस्टर तौखी थोंगंबा बुंगसी पुलिस कस्टडी रिमांड पीबीदुना केस असिगी मतंगदा हेना कुपथना थिजन याहनबिनबा हाइसकी केस असिगी मतंगदा प्रोसिक्यूशन थमखिबा वाफमदि नुपी मचा दुगी अपोपना वखलकपगी मतुंगना माकी मचा नुपीना स्कूल चटपा मतमदा कंखुंग मरी पान गाड़ी अमदा लाकपा एक्यूज नि हाइरबा मियोइदुना मचा नुपीबु खामलगा मियोइ अदुगी मोबाइल फोनदगी फी थोंदबा फोटो नुपी मचादुरखी थौदो असिगी मताना प्रोक्सो एक की सेक्शन 12 की मखाना केस अमा लखलगा थिजिनबा होरखिबने हाइरि केस अदुगी मतांगना थिजिनबदा थौदोक थोकफम अदुगी अकोयबदा लेब CCTV फुटेज सिंग येंखि मसुम केस अदुगा मरी रेनना सेनरिबा मियोइदु फगत गमखिबने अहानबदा नुपा मचादुना थौदो अदुदा मार्क सेनदि हाइना सेनबा कनो होटनरबजु पुलिसना फगतखिबा वीडियो फुटेज अदु मसादा उलबा मतुंगदा मार्क मसाना तौरुबु थबा अदु महाकननि हाइना याजखरि हाइरि एक्विसने हाइरिबा मियोइ सिगी मथक्ता हेना कुपथना थिजिनदुना अहेनबा खुदम संगदमसिंग खांदोक ngamnabigidamak mahakpu पुलिस कस्टडी रिमांड पीबिना बाइसखि ड्यूटी मजिस्ट्रेट ना प्रोसिक्यूशन ना पुखलक वाफम अदु ताराबा मतुंगना मसुम केस की रिकॉर्ड सिंग येंगलबा मतुंगना मियोइदुबो नुमित मरीनी पुलिस कस्टडी ते पीखिबने हाइरि राज्य सभा ngasi president rule sangdokpagi khananaba thorang tauri government na manipur president rule makhatana tha taruk sangdokpagi matangda opposition na protest kya taurabusu hayeng राज्य सभा da statutory resolution asi puthoknaba thorang tauri laiba asigi oina SIR special intensive revision chatnabigi matangna opposition akanba mawongda protest atakhraba matungda baton torakpa aduna यानिंग वापम फोंदोखिबने मणिपुर प्रेसिडेंट रूल सांगदोपगी रिजोल्यूशन असि सही अदुगी फेब्रुवारी 13 थोखिबने दुबो हाइरिबु रिजोल्यूशन असि था तरुक सुरकपगा लोइना एहेनबा था तरुक की मतम सांगदोनबगी दमा लोक सभा ना याबा पीख्रबा मतुंगदा राज्य सभा न मखाताना सांगदोना भायें थौरांग तौरी पनबा याबदी यंग hayeng pangthokadoriba session asida sport ki bill ani su lok sabha da puthoktu na khanana sem sakhre hari Kukina nungmai kablak traga su wakhalaina na mi sibade leptri government na yengduna leidi L Jayanta Kumar sai ani helaba maite amasung kuki gi irang asida hausi kukina nungmai na kablak traga su wakhal gi laina na tampak ta mi sibade leptri duga hausi pawu masak thokpa thaba amata su tawdana government na yengduna leidi haina hanagi minister L Jayanta Kumar na phongdokhri ngarang ayu kaisam thong block congress committee na sinduna committee asi ki members sing saruk yaduna bisum thong da leiba ma ki yum da pangthokiba mi phamamada Jayanta Kumar na wapam asi phongdokibani mi phamadura kaisam thong block congress committee ki president Dr. Mayangwa Akhya Kumar masum committee ki vice president Hawbam Bihari Kuman su saruk yakhi mi phamaduga mari leina L Jayanta Kumar na hai sai ani helaba lamdam asida thokliba miyamna maite amasung kuki gi lan hainariba sina hauzik state asida leiriba mipum kudima wadaba mata yaudri sel thun gi phibam asuki matik soksili amasum chakhum mai mutba yaunari asigum awaba mara asida kuki na nongmaina kaptuna hatraga su mayum leitabagi mayum mai thabi khibagi law inkol mina munbi khibagi asigum awaba wakal mayam sina laina oiduna pikraba relief camp gi kakhuda Laiman oiduna mi kiyama shikre kayama na mathanta mathwai thajaba phawbu yauri seng na hauzik mi ayamba psychological disorder loin lairi machina government na kari su tawdana yengdana lairi hauzik phawba president rule ni hairaga su sentana lengak libi state asigi government na kari gomba irang asigi masak thokpa thaba mata tawbu udri prefabricated ki yum khara saraga
ꯂꯩꯔꯨ ꯂꯥꯎ ꯍꯥꯏꯕꯗꯨꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯁꯣꯂꯨꯁꯟ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯂꯣ ꯃꯤꯅꯤꯁꯇꯔ ꯑꯦꯜ ꯆꯟꯗ꯭ꯔꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤ ꯃꯥꯅ ꯍꯥꯏ ꯁꯦꯟꯇꯔꯅꯁꯨ ꯁ꯭ꯇꯦꯠꯅꯁꯨ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯍꯜꯂꯣꯏ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯕꯥꯎꯟꯗꯔꯤ ꯀꯥꯏꯍꯜꯂꯣꯏ ꯍꯥꯏꯔꯒꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯥꯏꯀꯩ ꯃꯔꯤꯗ ꯆꯠꯄ ꯌꯥꯗꯅ ꯂꯩꯔꯤ ꯁꯦꯀꯨꯔꯤꯇꯤꯁꯤꯡ ꯌꯥꯎꯅ ꯕꯐꯔ ꯖꯣꯟꯅꯤ ꯍꯥꯏꯗꯨꯅ ꯇꯝꯄꯥꯛꯀꯤ ꯃꯤꯁꯤꯡ ꯆꯠꯄꯗ ꯃꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯊꯤꯡꯂꯤ ꯁꯦꯀꯨꯔꯤꯇꯤ ꯑꯩꯈꯣꯏ ꯂꯩꯔꯤ ꯂꯝꯕꯤꯗ ꯐꯥꯎꯔꯒ ꯆꯠꯂꯨ ꯊꯤꯡꯂꯤꯕꯁꯤꯡ ꯅꯝꯈꯥꯏꯒꯗꯕꯅꯤ ꯍꯥꯏꯕ ꯁꯦꯀꯨꯔꯤꯇꯤ ꯂꯩꯇꯦ ꯑꯊꯤꯡꯕ ꯄꯤꯔꯒ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕꯁꯤ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ MPPꯒꯤ MLA ꯑꯃ ꯑꯣꯏꯅ ꯚꯣꯠ ꯀꯥꯔꯒ ꯃꯤꯅꯤꯁꯇꯔ ꯐꯥꯎꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯒ ꯇꯣꯛꯂꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯖꯌꯟꯇꯀꯨꯃꯥꯔ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ NPP ꯑꯁꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯂꯩꯖꯕ ꯑꯗꯨꯒꯨꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯋꯥꯔꯤꯕ ꯑꯋꯥꯕꯁꯤ ꯌꯦꯡꯂꯒ ꯄꯥꯔꯇꯤ ꯄ꯭ꯔꯁꯤꯗꯦꯟ ꯀꯣꯅꯔꯥꯠ ꯁꯪꯃꯥꯕꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯛꯄꯤꯌꯨ ꯍꯥꯏꯔꯨꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯛꯈꯤꯗꯦ ꯃꯗꯨꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ BJP ꯑꯃꯤꯠ ꯁꯥꯍꯅ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯆꯠꯇꯅꯕ ꯑꯊꯤꯡꯕ ꯂꯩꯕꯗꯒꯤ ꯂꯥꯛꯈꯤꯗ꯭ꯔꯤꯕꯅꯤ ꯍꯥꯏ ꯃꯗꯨ ꯇꯁꯦꯡꯅ ꯍꯥꯏꯔꯝꯕ ꯌꯥꯏ ꯍꯥꯏꯔꯝꯗꯕ ꯌꯥꯏ NPP ꯑꯁꯤ BJPꯒꯤ ꯃꯈꯥꯗ ꯂꯩꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯨ ꯅꯠꯇꯦ BJPꯅ ꯍꯥꯏꯔꯒ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯑꯥꯏꯗꯤꯑꯣꯂꯣꯖꯤ ꯑꯃ ꯂꯩꯖꯔꯤꯕ ꯑꯁꯤꯅ ꯏꯟꯐꯝꯁꯨ ꯊꯣꯛꯇꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯈꯜꯂꯒ ꯃꯍꯥꯛ ꯂꯥꯛꯐꯝ ꯊꯣꯛꯄ ꯑꯗꯨ ꯂꯥꯛꯈꯤꯗꯕ ꯑꯗꯨꯅ ꯄꯥꯔꯇꯤꯗꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯂꯨꯝꯃꯤ ꯍꯥꯏꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯄꯥꯔꯇꯤ ꯑꯁꯤ ꯊꯥꯗꯣꯔꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯐꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯝꯂꯤ ꯍꯧꯖꯤꯛꯇꯤ ꯁꯦꯟꯇꯔꯅ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯊꯝꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯆꯪꯁꯤꯜꯂꯤꯕꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯋꯥꯟꯊꯣꯛ ꯂꯩꯍꯟꯗꯕꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯚꯣꯠ ꯄꯤꯔꯒ ꯀꯥꯍꯟꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯕꯗꯧꯅ ꯇꯧꯔꯤ ꯃꯤꯌꯥꯝꯅ ꯈꯟꯕ ꯃꯤꯍꯨꯠꯅ ꯁꯦꯝꯕ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯊꯝꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤ ꯃꯤ ꯑꯃ ꯑꯅꯤꯅ ꯁ꯭ꯇꯦꯠ ꯑꯁꯤ ꯆꯂꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯁꯤ ꯂꯪꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯔꯒꯗꯤ ꯑꯗꯨꯃꯛ ꯁ꯭ꯇꯦꯠ ꯑꯁꯤ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯊꯝꯕꯤꯕ ꯌꯥꯔꯦ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯅꯈꯤꯁꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯣꯄꯨꯂꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃ ꯊꯝꯕꯤꯒꯗꯕꯅꯤ ꯁꯦꯛꯁꯨꯑꯦꯜ ꯍꯔꯥꯁꯃꯦꯟꯠꯒꯤ ꯀꯦꯁꯇ BSF ꯄꯥꯔꯁꯣꯅꯦꯜ ꯑꯃꯁꯨ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯅ ꯐꯥꯔꯤ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯑꯃꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯕ BSFꯀꯤ ꯄꯣꯁꯠ ꯑꯃꯒꯤ ꯄꯥꯔꯁꯣꯅꯦꯜ ꯑꯃꯅ ꯅꯨꯄꯤ ꯑꯃꯗ ꯁꯦꯛꯁꯨꯑꯦꯜ ꯍꯔꯥꯁꯃꯦꯟꯠꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯦ ꯍꯥꯏꯕ ꯋꯥꯍꯧꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯐꯥꯏꯜ ꯇꯧꯔꯛꯄ ꯀꯝꯄ꯭ꯂꯦꯟ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯈꯤꯕꯒ ꯂꯣꯏꯅꯅ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯄꯥꯔꯁꯣꯅꯦꯜꯗꯨ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯑꯗꯨ ꯑꯣꯏꯅꯃꯛ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯄꯥꯎ ꯂꯧꯅꯅꯕ ꯍꯣꯠꯅꯕꯗ ꯐꯪꯕ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯐꯝ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯀꯟꯐꯥꯔꯝ ꯇꯧꯕ ꯉꯝꯈꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯀꯟꯐꯥꯔꯝ ꯇꯧꯗ꯭ꯔꯤꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯕꯗꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯄꯥꯔꯁꯣꯅꯦꯜꯗꯨ ꯃꯍꯥꯛꯀꯤ ꯀꯃꯥꯟꯗꯦꯟꯅ ꯁꯔꯚꯤꯁꯇꯒꯤ ꯁꯁꯄꯦꯟ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯄꯨꯂꯤꯁꯅ ꯐꯥꯈꯤꯕꯗꯨ ꯀꯃꯥꯟꯗꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯂꯤꯁꯅ ꯂꯧꯈꯠꯄ ꯀꯦꯁ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯈꯨꯠꯁꯤꯟꯅꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯑꯃꯁꯨꯡ ꯚꯤꯛꯇꯤꯝ ꯑꯣꯏꯍꯟꯕꯤꯔꯦ ꯍꯥꯏꯗꯨꯅ ꯋꯥꯀꯠꯂꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ ꯇꯦꯟꯇꯟ ꯑꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ